Meitei singi yamna maru oiba Laiphamlen ama oiriba Kongba Maru Laiphamlen da security force ki Akanba Cheksin Thourang Marakta phee hongba amadi khurumbagi Irat Thouni thouram supchillaga Pangthokhre chanabigi matung inna sajibugi noma panba da phee honglaba matungda sajibu thagi ahanba nongmaijing numita khurumbagi thouram pangthokadabani adubu hauzik oiriba Manipuri phibam asina maram oiraga ngasi phee hongba amadi khurumba animak nongmotada pangthokhibani khurumba aduda Kongba Maru Laiphamlen samgat sagat lob sana konung utra sanglen gi angom ningthau angom poraiton amadi atei thaupuba sing lining thau sana mahi temple board ki thoumi Meitei lipun gi thoumi sing yauna tongan tongan ba mafam dagi lakpa miyoi kayana khurumba lagnaki khurumba lakpa sing adu kunipan suba Assam Rifles Imphal East District Police ke makok thongba officer Sagolmang Police Station ki personnel amadi PSF amasung CRPF personnel singna ngak sen ki khurumba lakpa sing adu ising thenbi lampakta punna leihalaga akagnaba mi masingda Kongba Maru Laiphamlen gi ching makhada leiriba khubam phauba Assam Rifles na makhoi gi gari da thenki Chingthakta laiba atingkok maru salairel sidabagi khubam amadi u machil manau khubam dadi yoi tara manga na saraga akagnaba mi khara khaktamak security na ngaklaga kahanki thouram aduga mari lainana angom ningtho angom poraito na hai sajibu nongma panba chairau ba loiraba matungi ahanba nongmaijing numitagi hauraga ahumlak Laiphamlen asida kabagi chatnabi ama ipaipu singgi haktaktagi chatnaraga lakli adumakpu kumjali singani kulhumdoigi me tang ahumdagi thorakhiba Lana sina maram oiraga Laiphamlen asida kaduna thogal toba phangdana lakhi pumnamak sing asi oiduna su Kongba Maru semgat lupna Akanba mongda hotnabadagi ngasidi security gi Akanba Cheksin Thourang loinana Laiphamlen asida kaduna Irat Thouni pangthokpa ngamlei adumakpu ikom na amadi chingnaba mata yaudana Irat Thouni pangthokpa ngamdabagi nungaitaba kharadi lei adumakpu ngasi khurumba lakhiba Miyamgi damak security force na ngakpi senbikhiba adugi damaktadi makoibu ikai khumnaba utli mathang olakpa chahidadi asigumba Irat Thouni gi thouram ase mipum khuding makna saruk yaraga pangthoknaba mari lainaba singna senbiyu haina mahangna makhatana phongdokhi Antaki Kongba Maru semgatlimna kan honabiduna aikoi ngasidi central force mayama Manipur police ki chinau mayamna ngakpi senbiduna aikoi Kongba Maru Laiphamlen asida aikoi sana konung sana Meitei temple board laini loi mayam atopasing punna masi aikoi irupam haitare Kongba Maru Laiphamlen sida kaba phangjabani aduga aikoi ngasi gi thoram masibu ngakpa sinbi tawbiriba security forcing buju ai kai khumnajari adubu yamna nuaitaba amna ngasi gi thoram masida yam free oina kaba phangdaba haitare security gi ju arrangement oiramba yai adubu koi karako matamda tara manga kun khairaga khaiba amu kumdhaba amu kaba sigi di nuaitaba kidang leijai adu kahubdaba kaba phangudaba isinau singi nuaitaba su sana konung sana Meitei temple board koi kai puno mangna koi nuaitaba sau ya jari adu mathang olakpa saidadi lenga leirapa matam natragana mari leinaba singa sinbiraga hena mapung phana aikoi gi Kongba Maru Laiphamlen bu aikoi kabada yaba nungaiba pibiba oisuna video event yimhamda ai thongjari Amaromda Laiphamlen asida khurumba lakhiba Meitei lipungi lalukpuba Vedic na hai ngasi Meitei singi yamna maru oiba Laiphamlen asida changduna harauta yamna laigi thogal toba fanghaliba asigumna atuba matamda kobru amadi thangjing chingi Laiphamlen dasu Meitei sing changduna Irat Thouni toba yahanbiyu madugi damak ngasi laukhaliba security gi Cheksin Thourang asigumna mathau taba security gi Thourang sing laukhatpiu haina mahangna makhatana mari leinaba singi puning chingsinki Hana mamang thakti khogi free amna ningtamna changdana khurumagi khudong chap si lerami adubu ngasigi di akhoi iramdam akhoi isagi lamdam masila khurumbauta akhoi sarkar dagi ayaba lauraga changbagi mong ama lakse akhoi Meitei lipungi site gi yamna nuaijade masi matungda su tawdana hanabi yo haina akhoi sarkar da thamningi namde akhoi ngasi khurumba changbu sirasu akaknaba masing mi kunthra ama kayama dei hena changhandaba Digi akhoi hana ningkhatamna akhoi phone pusandana khochandana tawuse masibuk restriction thamba masi yamna nuaijade maramde akhoi gi chahimda nangai di adum changma matamda changaga khurumba se
ꯑꯁꯤ ꯑꯀꯛꯅꯕ ꯃꯇꯝꯁꯤꯕꯨꯗ ꯇꯥꯏꯝ ꯕꯥꯎꯟ ꯇꯧꯁꯤꯜꯂꯛꯄ ꯑꯗꯒꯤ ꯑꯩꯈꯣꯏ ꯔꯤꯁꯇ꯭ꯔꯤꯛꯁꯟ ꯃꯌꯥꯝ ꯑꯃ ꯊꯝꯖꯤꯜꯂꯛꯄꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯂꯤꯄꯨꯟꯒꯤ ꯁꯥꯏꯠꯇ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯉꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯂꯤꯄꯨꯟꯒꯤ ꯚꯣꯂunteer ꯃꯤ 100,000ꯃꯨꯛꯀꯤ ꯆꯥꯡ ꯑꯩꯈꯣꯏ ꯂꯥꯛꯆꯕꯅꯤ ꯉꯁꯤ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯕꯤꯅꯕ ꯑꯩꯈꯣꯏ ꯌꯥꯝ ꯂꯨꯔꯕ ꯂꯥꯏꯐꯝ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯑꯣꯏꯕ ꯌꯥꯝꯅ ꯇꯉꯥꯏꯐꯗꯕ ꯂꯥꯏꯐꯝꯅꯦꯅ ꯑꯩꯈꯣꯏ ꯂꯧꯖꯔꯒ ꯉꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯂꯤꯄꯨꯟꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏ ꯃꯤ 100,000ꯃꯨꯛ ꯚꯣꯂunteer 100,000 ꯇꯧꯔ ꯂꯥꯛꯆꯕꯅꯤ ꯂꯤꯁꯤꯡꯗꯣ ꯂꯣꯏ ꯉꯁꯤ